Asumna school chapagi matam amu yausilai. Sorry bani aidi haiduna khanganingli bhaibadu oiramali. Nupi machasi chaka saw haibayaramde. Ihambakte ko adi ngasana saw bari. Nungsina nangdi kaida sawpham lege. Hoje mamada haidoksani. Anga nangyam miningde. Ase haramlaga fifi kamlaga thoki thoiba sutanari. Moina thorakpada Daniel su leptuna lerami. Daniel na thoraba thoiba na udro chokjal bro. Ai di sare oi khoi. Wada haiba nangde nungsina. Ihai chatpham thokpada adum chalo sabing sabing. Daniel wakal adum tare ma chak charamaro haiba. Joysu thabak chatnaba gari thodorei. Bunga la papa pulap thilamage. Nungsi harap ikai. Lao ni. Daniel na. Bye lao. Che lao. Joy yawbani na marito gusungamdre. Takna kakali. Daniel na mamangi situ da tongli. Maningda na machin mapadu tongi. Haujipaw ani do paithoknari. Sumtharapada hotel macha malay bidu ubada. Kamu umda, kamu papa, umda kamu. Kangai harappaduda Joy gari du kami. Daniel hoi mai haramda na chenthaki. Ahumdu ingangak na ingjawi. Adubu Daniel na chakkiba mapamdu ubada. Thoiba gyanadum tari, nokfet tawrai. Hotel adudagi kai no khara leiraga thorai. Aduga gari daga khatli. Bunga, kainu dubo. Papa, chap oni. Aduga kharai. Aduga mirror dagi maningda phamlibi aduda mineng thamlai. Nupi dusu ingangak na yengduna leirami. Daniel nokmi michi kachali. Nungsi khanbu khangi ikaiduna mamaidu nonthaki. Asumna school suyorduna Joy chatkri ahumdu sanglai. Se sisaw. Nungsi laude. Se laurune. Mi mamangsida ngamloi. Chakjal trido sisaw natradi warni. Heroin sadana pim sadu erami horendi. Thoiba nokmi. Ses. Che naidriba side. Nungsina. Taninde. Daniel na kokloro. Ngamaroi. Ningai tawno. Daniel nungsigi maningda poriba bag tu hapchili. Si kyamwai. Mi amangsida. Moina kayarino. Handak maraksi Joy-chan school ka toina laklaga yam thawai yauna tai. Ngahanba madi Joy-chan competition tanagadori. Joy-chan su tade ngahanbadagi hotnai masu yamna. Richard hoi oina kok ngawri. Handak matangsi Joy-chan gi ngahanbada singnaba manba thawungdu. Ngahanbana karigumba khangba thoklabadi I nai tanaba soiro haina khanbada makok ngawri. Klasu asum tawkhibana break matam yauri. Daniel do mana piba achapotu chabra sadabra yengba lai. Chagre. Good. Yar chalo. Room do kanas laite. Break oibana canteen chatpa yaw, library changba yaw, park ta phamba yaw, loina thoknakrabani. Thamom ta kuro. Thamo. Iharba. Ihar yare. Sumaina mi letraba matamda kholo. Atay matamdadi ningai tawzaroi. Ihar chalo. Kharam leite adum phamge. Nanaudi. Ngasai taptai khanaraga hawjikta hangleiba. Handradi. Oh lehubane. Ihar chalo. Hoi. Asi haraga hawalaga. Fuzina leigo. Class fuzina yaw. Khatu karan tawno. Nupaga irang tawba yaroi. Nupadi masu yaroi. Nupaga khongnabasu yaroi. Gyan tarba aina ise. Hoi ba. Tanjaduda bell star e. Daniel su thokre nungsi su lehewi. Asumna oja muk changlakduna lairikta e.
Suti matamni mahi mai tholaknare thoiba madi Dynalna nungsi puthorpa ngairi mi miyam du thorakpada nungsi yawba ko bolaite ani du ngaibada warmani mi du thorakpa loramani thorakpa lekre ani du pakane nei aduga manungda purpuk changai thibi abati adugu phangde mamai thangda laptakna leibada ubada sauna Jack Dynalna sauna ko khibadu tabada nungsi amadi joychan mamai lithurpani Dynal yam phingna purpuk changtuna nungsi gi khudang du paidana chingi Joysan usitena no e magi mino kanana su uhodre wakal da sukhali Mahadana tana nangsu ay buhina tabak asida chingsin bagi thawna ado hapiri ay dehero du khakla haibu ngarangi ngakha nangsu yawi ay ninate mahana thukan jabani angang nangsu kapu nakoy miyamgi mikap na ay apin mo ikani ay kanano Joysan kanano kangin batari Dynal sauna sumchingli nungsi magi makutukan thoklaga kaini Dynal nang tobisibo da Joysanna kaini khalamdoino Dynal asawa pumba phathaduna matung maga wari sagano nangonda aina nupaga wari sagano haramma natro nang hoi hayudaine aduga nupa atege punbadagi Joysanga punbada hena aina yade ahibu mihat po ohengano nungsi tapna ado kaigino ba nangna mayadrise magi sajalisat nangna sengni khangkiroi adunani aina aise aina haribasina nangi afabo oigani nungsi soram hondoklaga pharse sawu pharu sawinedi sawdam wali oiba se sawu pharuba ai matung maga khangnaro haiba fana sathiba noksa su oisinu nupi mana kesilakpada karamba nupa oibana sauduna leiba ngamgani saurna haraga ai saudi sawinate pakhatchabani karigumba aina leiringedi fai ai leitraba matamda khudung thigadra haiduna pakhatchabani nungsi tapna Dynalgi makutu lamduna pairaga nongmi nongmi hari ai matung kanaga sukong naroi Dynal haujiktada nongmi nongmi tawri kage chanlak trudi kaidoi hangi ataidi aina khangde hari aduga ataidi kem haidi kem haidraga adugam kuiba kanaga chatuna hari ataidi aina su exam kuidrabanina kanu hoina haramani aduga kedorba nungsi Dynal da harap yengi kedorge aduga mana ido ahayba nangde yai thenglaw thoibana laklaga harapani wari du kaikre Dynal hangdi hangningi adubu phartani khanduna hangjatre nungsi su tanjajari khanduna chatpa hui mana haigidaba wari se Dynal sauni haiba khangi Dynal su magi ahal sajabisina hainingdaba matau utpaduda hena khangingba phawre oren soidana hayan gaibagi wakaldi magi makoktuda leidi thoibana kaidam chatluino nungsina yari hanganu ahangde yadabani aikhoina somda wana ngai aduga mana jekta tomdana ibo nang chayam leiko yari ini buksarano ngaibagi awabase ngaidabana nang khangloi punsida kwadi wabase ngaibani haine Dynalna pakhatpa masyoini thoibana chalai nangnu maronama nungsina nai kanana pakhatpi haige ahibu kanana phadoino nai pakhatliduba Dynalna yengse nangida mo pakhatabra habido
Thoibas nokmi kappaga leremdana aidi kaigi kaptoiba nangdi yang kokalidadi yare oinarakanuko ay yauri nungsi tikatana lauri chalo hada anidu kampre khangi fan chongkatli kuino khongine Daniel na ehmandro naujikidudi wahalibani angani chumni sum chatluko wayam ngangnu ai yam warizani Daniel tapna maning dhan takiduna nungsi gi bektu thangali nungsi ingang neng lei Daniel su nokmi lerami thoibana hero wai haise lai thorpada leramde ngak neng lei adubu taramlibadu ubada nokmi lawthoga payudana Daniel haringiduda tahoroge matagom salakthorei nungsi sawniyali adubu Daniel na namdana lokthoi aduga mana paiki adudidana nungsi na ai bezage yam hai pasano tasengbadi ma sorauribani magi damakta yamna wabibasida adubu mopwa yaubana saujinabani Daniel na adum chathong tu puchalo sabeng thoibasu nokmi ai halamage he asi harimlaga hengalaga chatki Daniel na ai mi lerura kaiba ai lerura haba yani laino nasakto yamwa bumale nang beksisu yamlume ai gedi ai dum bubirake natrade nang chawbe helaroi nungsi sauna nangna tapthagi sauraga aibu pi haibati khak yaroi magi wahiduda Daniel khanglong nokthurei khak yaroi ba nokano picture kaimino aile nungsiduna thonbani aigini myam tholise kaigino nungsi mandana nungsiba min myam thole sibo inera nate nangna nate aduneva anidu khana na yumyore changlagi naksu sango Daniel tapna nungsigi makutu parai chango chango di haiba khuti thadoktoba thadokindre adudi changanu haira Daniel nomi tapna thadori aduga mana yaliba nupidugi bektu pirai se chango nungsiba minok ama noklamaga changki Daniel su nomi changai numidangi matamni ahanagum nungsi fisaduna lei Daniel ngasidi hangingbagi mayayna nungsigi manakta lai tapna ko lai nungsi thoine khanglude maramdi asumna Daniel changlakpa orati asumna dum tawbani nanaw hitokladi fartani wando amda gumtharo nang akan mem sano fartano chalo nang Daniel hene cheni ko lai nungsi pakatna Daniel thatoba mama hitokladi fartani haibani aiki se haiba kumtharaktrugay sumda thadoi oiba se amta thadoi haiba Daniel takna thadoi namjado tumgrabani thoibasu tumba changrabani aine tholakanu haikrabani amta tholoi nanglo silone asi haiga nuksida kumtharai anidu mangolda fammi Daniel na se papa gi tolo fangi nangini sina nangsi ngakna kaino nangge chapalai naba pisani loksilo ai ngamoi na dum bujakho ai dina desidi nangini ai de amo anki badi ngomoi ko khangdi ai de adulo bangomloi nangsi gi makuta pesa do thammi nangsi su Daniel dang pitori Daniel na lamen gano ai di loba sumangam haisni nang lobo ngam laroi
Oi, lauroi. Lauroi. Oi, lauroi. Daniel nungsigi mamaida sak chupi amadudi ikalgang na yingli aduga mamaydu makuna sak baiki. Lamhin bagi punishment edo. Se, lauro. Natradi adagi henba punishment piraksani. Nungsi mamita laktor punishment piro hairo. Nungsi pakatna Daniel gi makutagi paisa do set lauki. Lamhin biyay sini. Makok haiduna khajik no Nungsi macam Phongdoktana lay. Daniel khajik yang lay. Aduga nungsi kaptuna layami. Daniel tapna konsimbiduna. Adugibu kappauna bro. Kapkano. Kapchepirigano. Ay kai. Noy to be basingse. Ayam ikai. Lukrabi imay chana. Nagilamanse. Karma matam disingane. Nang nay kudalaba matamda kokidorba ngaktani. Nungsi fathandoki. Daniel su nokmi. Matam do ngai bada aisa yang war bachani. Angang lamhenba. Daniel nungsigi mamaidu tapna siktuna. Pictro. Nang lairik paradro sida laise. Ngasai na pazari. Ngasai kituna ehte yarbo. Yare. Lamheno laik paurso. As bitti. Oine romance urkansida. Chaloba. Ngai ko se. Odoi kilomange. As yare hangano. Oiba. Seba chalo haiba. Chutke hai muktada koi ni pinuri siba. Chalo di kok chalo. Daniel upai leita. Nangana chango. Sidang di aina hai batao. Nungsi nomi mangtu nomi. Chango. Nungsi tapna khong thangduna changki. Daniel su hangi khana lakwa wahangdu hangba ngamdri nupi magi ningaida. Mayimda laktuna laik paba hore. Laik paba lorukpada pung ani tagadori. Daniel phone loktoktuna call tawri. Ikui dana vai. Hello. Tumjubo. Nana call tawpa ngairambani. Yam nungsi ko. Nungsu. Laik paba lori. Tumagi tawbani. Pungsu thingi. Tumjaro. Aisi tumagi. Oi. Good night. Night. I need to call thamnakri. Matamna sum hokibana ngasi exam hobu numitni. Nungsi ayuk ngana hoduna maupa amadi magi angang lamhenbagi dama Surjadev imabu pungning anilongda makut kubang taralona duna nizari. Maupagi chen na bhotnari ngaida Daniel gi manakta sangba sangdri. Khoidokse sum doi e. Marai laksanida natraga aikoi na chatlu sabro. E hani papa maso dina lakani. Chaksu inthina jakide. Chabaga sangdrida. Asomdana maupagi manakta changaktuna. Nanao se nangi pene. Thoiba tapna pena lawi. Thabana. Ningsingo. Kai ke wat ke haibado. Thoibana. Mama loishure. Nungsi tapna tholuktuna Daniel odi changai. Rita na. Ahima isala idana. Domja Daniel ki penam tapi ke na lakpani. Ngasai khaidu nanau gi honari ngaida lakpa sangdre. Magi ka da laikhibani. Chango. Nungsi Daniel gi ka da changai. Thongdo noktori. Daniel nokmi thongdang dori. Chango. Ai di lakpa sangdre. Se nangi pene. Ai ni lai dekat pani. Sini iu ko atay ni ibiade. Dang hai se sao iro nangi se. So buga ngambana tibema. Nungsi tamna changaktuna Daniel gi mamai di supi. Exam hasani iramo. Sika kharam maga chen ki
Daniel nokmi mamai da paiduna sidi exam ga position lep to male kai khunung sino objective ba ngawri dai Sana tombana oi mama ne chonu padu bu loidribo ne IBM halna loidrebani khrangana chotna tawsine ai so angang sindu unabu school phawde yoruge tholani moi babu tholopanate amdi yengso hoi IBM hal machani pagi kada laktuna thoiba nang buloidribo nang papana ngai duna lehore nganba ngoza da upnomna oi lore emical ke kadi loini surabo mama ngrang na loi hakrabani loro nang papa school da siyomi habani oi nganba exam mi haiduna nahan makai dagi ngasine na masayam nali nupi gaidi exam bo ido mandre mayeng na bhonari ngeida nganba purita sem na thori launi nang bo theni ne lori sana tombana nganba bu thin bathokre joy amadi Daniel su thoiba bu tholok pangai ri ngaki matung thoiba thaba amadi nungsi makoi ahum tholai Daniel nongmi nungsi ne jari amadudi ikai bai du or male hane lagte Daniel di aduki masatuna henu nungsi behin kre thoiba di masaktu punsigi ahan balani khalna yam pakhatchabagi mami amatai adugu Daniel di maithong adu nokmi lei hauji nokliba minok asigum horen exam loira phawba leikidra Daniel karisuna chungde all the best Daniel na thank you Jenusibi nungsi mami lakthore thabadi kaisu khangjada samna haijari boiningi thoiba pakhatlibani wa karim harakte joy machagi matawduda nokningbana lorabani adubu nokjade nungsi hadiadagum Daniel magi mongduda tik nokthore asumna joy na gari thawa hore Daniel magi minok mangde asumna thilakpana exam center yore lakliba mayam adusu mamane thilakpayaw mapane thilakpayaw loina laknei magi ocha singda khorimnaduna changnakibasu yawre luwang tapna thoigi makokta nanthabiduna wakhal choituktana nangna khambasingda loina iramko thoina oi se siniyo thoi tapna luwangna pire iba kolom adu lawi fujani sango ngayamdoira ngayamge nangna loiraga harau tholopada thammo ngayamge maithong imang maksina tholopa satamda adulate tamoni ningba maithongda makalamna tholopada adani tamona ngayamdoise luwang tapna changaktuna thoigi makokta manam nambi sina ahit apanam talaytanaba changage ko dide changkhre nupidasu mayamna changnakiba adonda thoibana first bench ki matai da tare aduga Daniel na last bench ki corner da tare Daniel nupi amaga tai asomdana nganbaga joysanga bench amata da phammi nganbadi joysana singnaba leite adugu joysandi nganbada singnaraga hotnakibadi aduda nganbaga tabasina hena harauba thoibana first bench ki matai da tare aduga Daniel na last bench ki corner da tare Daniel nupi amaga tai somdana nganbaga joysanga bench amata da phammi nganbadi joysana singnaba leite adugu joysandi nganbada singnaraga hotnakibani aduna nganbaga tabasina hena haraure taibang mapu masu joysangi misangda lepkrabra
nganbana mataida aduga Joychana kachin. Invigilator aduna chirin bahuri nganba wakal Thoudam mana mengadaba sing adu meli. Joychansu adu mangai chap manai. Loiraba matung ngihaki matung question paper amuk yelai. Question adu yenglaga iba hokre. Amata kandana mari mari ithakre. Richard ka belik ka phami thoyembana nupi amaga phamkre. Belik na unglaga laibaduda Richard na magi paper du yenghali. Belik su Richard ki paper adudagi yenglaga ire. Nupi amana Maru si khangbra. Maronga khori khori nupi aduna harikpaduda thoyembadu nungmi yam tanina tai aduga Masuksiga maron khori khori maru pairpasidi nungsine. Khangi. Asi haiduna utli exam mayai chalakpa daida Daniel ga phaminariba nupi machadu mapi tap takhai lerami. Daniel ngakna khidorge khoi kapino khapkanu aina fuba mani. Nupi aduna I am the khangdre. Oh, adugi ore aingondagi silo. Nupidu tingak yenglai. Daniel nokmi magi answer paper do insilai. Nupi machado mapito sasati toktuna sinba hokhi. Nangi mingdi kaigawa. Second pikawe. Oh, nangi di Daniel gawe. Ado singe ai khangdra piyadro kapaga lermi dubo. Kyang irage. Second bitapna question number 18 daki makhai tre. Masaina kok habiyabadubu. Asumna Daniel daki second bisu sinkre.